Ahanbada maruoiba pau. Myanmar gi military junta gi mathakta lal horiba kuki lal hawo masel hatoknare. Ngamkhai lanthokduna India da chensilakba militant ama yauna mari turenda iraknaduna sire. Rongmei gi lamda sukem saduna khulai paibasing leiba yaroi. Leibak sinba thungna kauriba hayeng gi ban mapung phahanaba sem saba loire. Manipur da dengue na naba miyoi humrani thoi sure miyoi ama leikidre. Yelhomi amadi mitop khandoknaba process mathau tarakle natrabadi mitop sing asum leisen khragadi Manipur gi demographic character da soklakani haina MP Bimol na phongtokre. Masa khanghandana lawmi lising amaga chani taramathoi gi mamingda yamlaba loan gi sanfam sing bank tagi lawthoklamle rally chatkre. Antarctica gi un Marakta Fumduna Leiramba billion barrel chaunga ga taramathoi Fangbadagi Anouba Lan THOKLAKADOURI. Myanmar gi military junta gi mathakta lal horiba kuki lal hawu masel hatoknare. Ngamkhai lanthokduna India da chensilakpa militant ama yauna mari turenda iraknaduna sire. Myanmar gi Chin state ta khulai matik chana paiba kuki militant masen gi marakta akanma maongda khothoknarakpadagi kuki kaya ngamkhai lanthokduna India da chensilakpa leptre. Masing yamlaba kuki sing tiau turel lanthoklaga Mizoram tamna chensilakpada Chin National Defense Force ki member ahum yauna kuki macha mari sire haina report amana phongdorakle. Matam kharagi mamangdagi Chin state ta khulai matik chana paiba Chin National Army CNA amasung CNDF ki marakta khuthoknaduna lakhibane. CNA gi militant singna Chin state ta leiba CNDF ki maru oiba kem ama khudum chansina bo honarakpadagi nakal ani na akan mamoongda khuthoknarakpaga loinana manak nakpada leiba miyoi singam khai lanthokduna India romda chensilakhibane. Hauze khuthoknariba CNDF amadi CNA Myanmar gi military junta maithiba pina bo honaduna lakhibane. Wafam kharada yanaba ngamdabadagi khulai paiba militant ani Mizoram ga tainana leiriba Myanmar gi Chin state ta khuthoknaba horakhe. Maduna maram oraga Chin state ki miyoi lising mari rom Mizoram da chensilakpa laikre. Mizoram amati Myanmar gi tainaba mafam da cheliba tiau turel lanthorakpa natana India rom da chensilakpa gi atopa lambi leitaba maramna kuki sing adu turel asida iroiraga lanthoknaba honarakhibani haire. Hauzik Mizoram gi Champhai district ta Myanmar gi kuki lising mari rom changjafam loduna leiri haina police ki report amana phongdorakle. Champhai district ke senior police official amana agency da phongdorakhibagi matung inna Mizoram ga lona ba khawami amasung Rekhodar khungangdagi chensilakpa kuki furup ki miyoi lising ani chanipa nifu manga Jokhothar village ta hangdokpa relief camp sing da changjafam loduna leiri. June 19 dagi hauna Chin Land Defense Force H amasung Chin National Defense Force ki marakta khuthoknaba horakpadagi Chin state ta Leiramba kuki furup ki miyoi sing pangtaknana India romda chensilakpa hokhe. Myanmar dagi chensilakliba miyoi sing masing thibada pikliba angang sing yaudaba maramna hauzik faubada miyoi kaya Mizoram da chensilaklapagi haiba chapchana khangba ngamdre. Mizoram gi Chief Minister Laldu Homa gi political advisor na hangdokliba relief camp sing da chatuna Myanmar gi Chin state gi chensilakiba miyoi sing na hauzik leiriba phibam adugi matangda kupna yengsanke. Report amagi matung inna kuki militant sing gi marakta makhata na khuthoknarakpaga loinana CNDF na Chin state ta leiba CDF-H ki maru oiba kem nipan khudum chansinba ngamle haire. CDF-H ki political wing oiriba luchingba amana phongdorakhibagi matung inna tongan ba kem nipan da Leiramba CDF-H ki militant sing khulai thadoktuna surrender tawkiba leite. Mafam matamna yadabadagi tangai fadana kem thadoktuna chenkhibane. Hauziksu CNDF ki mathakta khut thanaba khudong chaba tanja ngaiduna leiri haikhe. Masa khanghandana lawmi lising ama chani taramathoi gi mingda yamlaba loan gi sanfam sing bank tagi lawthoklamle rally chatkre. Kamjong district ki tangkhul hundung khulendagi somi awungsi kawamiyoi amana lawmi lising ama chani taramathoi dagi government ki oiba scheme singi kanaba pigani haina che chang sing khonggatlaga masa khanghandana bank tagi yamlaba sanfam sing loan oina lawthoklambaga mari leinana Janariba miyoi asigi mathakta ain gi oiba jarak pigadabani haina ngasi Ukhrul district headquarter da yamlaba lawmi singna rally chatuna dabi tawkhre. Rally adu ngasi Ukhrul district headquarter gi town hall dagi hauraba matung SP office tamna chatkhi loinana additional SP gi khuthangda SP da memorandum pisinduna thodok asida somi awungsi gi mathakta FIR tawgadabani haina taksinkhre. Hairiba miyoi asina IDBI bank tagi lawmi lising ama aduga Canara bank tagi lawmi chani ga taramathoi gi document sing saraga Kisan credit card loan gi sanfam asi lawthoklambani. Hairiba loan gi sanfam sing asi ngasidagi chahi 10 rom gi mamangda miyoi asina lawthokkibani. Loan gi sanfam na lawmi amamamda lupa lising yankhay ni haire. Khongjang asiga mari leirana Joint Action Committee IDBI and Canara Bank False Loan gi convener na phongdorakhibada makhoi gi mamingda bank tagi loan lawkhre haibasi bank na loan gi sanfam adu pithoknaba makhoi da legal notice tharaklaba matam khakta da khangkhibane.
थौदोक असिदा चेनरीबा कामजोंग डिस्ट्रिक्ट की तंखुल हुंदुंग खुलेंदगी सोमी अउंगसी अपोप लेखिद्रबा अंगाई अउंगसी हाइरिबा मियोय असिना गवर्नमेंट ना पाइखलकलिबा तोंगान तोंगानबा स्कीम सिंगी खुदोंचाबसिंग अदु पीगनी हाइना लौमीसिंग असिदगी इलेक्टोरल आइडेंटिटी कार्ड सिंग अदु खोंगतखिबनी लोइनना डॉक्यूमेंट सिंग अदु सिजिनरगा बैंक सिंग दा सबमिट तौखरबा मतुंग किसान क्रेडिट कार्ड की लोन अमाउंट की सेंफम सिंग अदु बैंक ना बेनिफिशियरी सिंग दा सैंक्शन तौरखिबनी लोइनना सेंफम सिंग अदु फार्मर सिंग की अयाबा अमता याउदना विड्रॉ तौथोखिबनी अदुबु सासिनबा चे चांग सिंगना मखोइगी ममिंगदा लोन लौथोखरे हाइबसी फार्मर सिंग दी खंगजदे लोन सिंग दे हाइबगी लीगल नोटिस लाक्लबा खक्तदा खंगबनी मरम अदुना थौदोक असिदा चेनरीबा सोमी अवुंगसिगी मथक्ता मरी लेनबो अथॉरिटी सिंगना आइनगी ओइबा एक्शन लौखतनबा दाबी तौरी हाइरे अंटार्कटिका की उन मरक्ता फुमदुना लेरंबा बिलियन बैरल 413 फंगबदगी अनौबा लान थोलकदौरी अंटार्कटिका की उनगी चिंजाव की मरक्ता रशिया की साइंटिस्ट सिंगना यामलबा ब्लैक गोल्ड हाइना खंगनरिबा थाउ चौराकना बिलियन बैरल 413 फंगबा ngamkhibadagi malemda anauba lan ama tholakadra haibagi achauba chingnaba leiri haina expert kayana phongtoknarakre Antarctica da fangliba thau asi Saudi Arabia da leiriba thau dagi saruk ani heli haire Antarctica gi unmarakta leiriba yamlaba thau sing asi logthoknabagi damak malemgi senjau pairaba leba kayana mitarakpa yabagi achauba maram kaya ama leiri Antarctica gi unmarakta fangba ngamkhiba thau sing asi samudragi ironungda leiba thauni maram aduna mafam asi hojik malemgi leba kayana makhoigini haina claim taunariba mafam singni UK lebak nasu thau fangliba Antarctica gi mafam asi makhoigini haiduna chahi kayagi mamangdagi claim tauduna lakhibane maram aduna thau lowthoknabagi chatharakpa thabak thoram singda achauba chayet naba kaya lakpa yabagi phibam ama lakhibane Panba yabadi haukiba chahi 1958 gi Antarctic Agreement ki manung channa ngasi fawba lam asigi matangda chapchaba waroisin purakpa ngamdana lakhibane mapung oina hojik Russia gi scientist singna phangkiba thau thokpham mafam asigi matangda Europe ki leibak sing amadi Russia ga chauna ungkhatnarakpa yana leire Russia na su Antarctica gi mafam asi makhoigini haina phongdoktuna lakhibane loinana thau phangliba mafam asina maram oiraga China Russia ani gi marakta su ungkhatnarakba phawba yabagi phibamda lei haina expert singna phongdoknarakli Manipur da dengue na naba miyoi 102 sure miyoi ama leikhidre Manipur da dengue laina sandorakpadagi hojik fawbada punna miyoi 102 dengue laina na nari aduga laina asina miyoi ama leikhidre haide State Malaria Officer Dr. Salam Priyo Kumar na phongdorakhibagi matung ina January thadagi hauna kang makhal amana sandokpa dengue laina asina Imphal West, Imphal East amadi Bisnupur district ta mapung oina sandokpa horakhe laina asidagi ngakthoknabagi damak Manipur lengaki Health Department ki maikaidagi kang hidak kapthokpa amadi laina asidagi ngakthoknaba Jackson Thorang lokhatnaba miyam de awareness pibagi thabak pangthokna lakli haire Masida natana laina asidagi ngakthoknaba Imphal East, Imphal West ki manungda leiriba health center singda blood collection tawbagi khudong chabasu miyamda piduna lakli aduga RIMS amasung Jennings Hospital ki microbiology department ta test tawbagi khudong chaba miyamda phanghanduna lakli aduga Imphal East amasung Imphal West ki manungda leiriba health center sing amadi Manipur gi mafam khudingda leiriba asa worker sing nasu laina asidagi ngakthoknaba thodang adu longnabasu hotnari haire Yelhomi amadi mitop khandoknaba process mathau tarakle natrabadi mitop sing asum lesin khragadi Manipur gi demographic character da soklakani haina MPB molna phongdokre Manipur da leiriba miyoi sing asigi manungda Yelhomi na kanano mitop na kanano haibadu mayek sing na khandokpa mathau tarakle haina Lok Sabha gi MPB mol akoizam na phongdokre Wafam asing asi Imphal East ki manung channa leiba Yelhomi singi ningsing khubam lamjing meira ching awa ching da Joint Committee on Inner Line Permit System na sinduna pangthokhiba tara suba death anniversary of lamjing meira Robin Hood ki thoramga mari lenana MPB mol na wangang laduna phongdokhibani thoram aduga mari lenana huyen lalong thangta yumnam huidromna ILP ki khongjangda leikidraba lamjing meira sapam Robin Hood ki khubamda General Salute pi khibagal oinana CSO meira paibi club amadi tongan ba school gi mahiroi singna leikidrabagi khubamda haikat leikat tamduna ikai khumnaba utke MPB mol akoizam na makhata na phongdokhibada ILPS asi Manipur da chatnariba asi maming khaknatana niyom chumna chatnahanba mathautai naha oiriba mahiroi singna ILPS karino haiba khanglam dragasu mitop changsilaklabadi aikhogi furup asi mutkhiba yai haibadi khangle Tripura da mitop sing changsilakpadagi Tripura gi oirakhiba phibam miyamna khangnari naha oiriba singna aikhogi furup asi kalhona bagidamak thawaina pontha pikhiba asigi ningsing komon asi naha oiriba singnasu maraibak nungsi haiba miyamna khanghanba changi citizen amadi non citizen khandokpa mathautai Manipur da NRC chatna hanbagi matangda Prime Minister gi mafamda wari haudokpa matamda Prime Minister na mahak khangde hairakhi hainasu phongdokhe
Leibak sinba thungna kauriba hayenggi ban mapung phanaba sem saba loire. Trade union singna hayeng leibaki mafam sinba thungna kauriba general strike mapung phanaba sem saba loire haina tongan ba trade union tarana punna thadorakpa cherol amana phongdorakle. All Manipur Bank Employees Association asu sakolakle. Tongan ba trade union tarana punna thadorakpa cherol asina hai sanglaba chahi tara rom asida India government na Indian Labour Conference pangthokpagi mahutta surinom liba labor forces ki mayokta leiba thorang kaya lokholakle. Labor union singi mapangal sontahanna bagi pandamda labor code mari namduna chana halakle. Lalon itik tawbada nungai na bani haibagi mingda leingak na paikhalakliba thorang sing asina maram oiraga thabak phangdaba migi masing hengalakpaga loinana tangai fadana changdaba yadraba potlam singi mamal angakpa phangna wangkhalakle. Education sector amasung haksel gi lamda sel thadabagi chang hantharakpaga loinana sinmi singi khutsumalsu matamga chanaba maongda pibidre lairaba amasung senthok nemba imungi miyoi singna thengnariba khudong chadaba sing asigi yenglaga trade union singna July 8 da lebaki mafam sinba thungna general strike kaunaba phirep lorakpani haire. Cherol asina hai public sector enterprise amasung public service kaya privatize tawduna sinmi singi hakhungaung nabagi thaong leptena chatharakli. Thabak phangdabagi awaba kokhanaba amasung NGNREGA gi khutsumal hengathanba yauna tongan ba demand kaya trade union singna matam kaya gi mamangdagi tanduna lakle. Lengaki tongan ba loisang singda su naharol singbu thabak hapagi mahutta thabaktagi potharaba miyoi sing matam sangdoktuna thabak tawhanbagi chatnabi ama leire. Lebak asida leiriba apunba migi masing chada 35 masagi chahi 35 sudriba naharol ngaktani. Hauzik thabak phangdabagi awaba mayok nariba asi masagi chahi kundagi na 15 fawbugi manungda leiriba naharol singni. Maram aduna naharol singbu masaga chanaba thabak phanghanaba thorang lokhottadabani haire. Rongmei gi lamda su kem saduna khulai paibasing leiba yaroi. Rongmei Naga furupna khundariba mafam singda anouba su gi kem saduna khulai paiba kuki militant sing leiba yaroi haina Rongmei Naga Council Manipur RNCA na phongdorakle. Lup asna thadorakpa cherol amana hai Rongmei Naga na khundariba mafamda kilometer 8 tagina 9 lom sangba German Road Tiger Road haina mingthonba lambi ama semgatnaba thorang lokholakpaga loinana anouba su kem sanaba hotnarakpa thengnare. Nauna sagadoriba kem asida Manipur gi lol khangdaba khulai paiba kadar listing kaya marom thamduna mafam kayada popi pambi thanaba thorang lokholakpa haibasi achumba thawong nate. Thorang asina hojik fawbagi oina Manipur gi irang asida atamnana yaudriba kanglup singda kai hoba oina thoklagani. Ministry of Home Affairs amadi mari leinaba pumnamakna Rongmei Naga furupna khundariba mafamda sugi anouba kem sanaba thorang amata lokhatloidabani haire.